ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯗꯣꯏꯁꯤ ꯑꯩꯈꯣꯏ ꯏꯅꯨꯝꯅ ꯉꯁꯤ ꯁꯤꯗ ꯉꯥ ꯊꯣꯡꯖꯔꯦ ꯁꯤ ꯀꯠꯂꯥ ꯉꯥꯅꯤ ꯀꯩꯅꯣ ꯇꯣꯏꯊꯣꯡꯅꯤ ꯇꯧꯖꯩꯁꯤ ꯁꯤꯗꯅ ꯉꯥ ꯑꯃꯦꯠꯄ ꯂꯩꯖꯔꯦ ꯁꯤꯁꯤ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄꯅꯤ ꯃꯣꯗꯨꯕꯤꯒ ꯍꯥꯞꯆꯔꯦ ꯀꯛꯆꯤꯡꯗꯗꯤ ꯌꯥꯝ ꯆꯥꯅꯩ ꯁꯤꯁꯤ ꯑꯗꯨꯒ ꯁꯤꯁꯤꯗ ꯉꯥꯏꯔꯣꯡꯁꯨ ꯍꯥꯞꯆꯔꯦ ꯑꯩꯈꯣꯏꯅ ꯁꯤꯃꯅ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯁꯤꯁꯨ ꯃꯣꯗꯨꯕꯤ ꯍꯥꯞꯆꯔꯦ ꯉꯥꯏꯔꯣꯡꯁꯨ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯒ ꯂꯩꯖꯔꯦ ꯁꯤꯁꯤꯗ ꯆꯝꯐꯨꯠꯁꯤꯗ ꯁꯦꯕꯣꯠꯅꯦ ꯕꯤꯟꯁꯅꯦ ꯑꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯥ ꯊꯣꯡꯕꯅ ꯆꯥꯔꯒꯦ ꯍꯣꯏ ꯅꯪ ꯉꯥ ꯃꯦꯠꯄ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯂꯧꯗ꯭ꯔꯕꯣ ꯂꯧꯕꯅꯤ ꯉꯁꯤ ꯉꯥ ꯊꯣꯡꯕꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯏꯅꯨꯡꯒꯤ ꯃꯈꯨꯠꯁꯤ ꯆꯥꯔꯗꯤ ꯅꯣꯏ ꯈꯪꯒꯗꯕꯅꯤ ꯑꯝꯇ ꯂꯥꯛꯑꯣ ꯃꯌꯥꯝꯁꯨ ꯑꯝꯇ ꯄꯤꯖꯒꯦ ꯃꯍꯥꯎ ꯇꯪꯍꯟꯒꯦ ꯑꯁ ꯍꯥꯏ ꯎꯃꯣꯔꯣꯛ ꯑꯣꯏꯃꯥꯟ ꯎꯃꯣꯔꯣꯛꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯔꯝꯗꯣꯏꯗꯤ ꯂꯩꯔꯦ ꯉꯥꯒ ꯎꯃꯣꯔꯣꯛꯀꯁꯤꯅ ꯉꯥꯅꯤꯅ ꯉꯥꯗ ꯍꯥꯎꯍꯟꯗꯕ ꯍꯩꯕ ꯃꯤꯗꯨꯗꯤ ꯐꯖꯅ ꯍꯩꯔꯦ ꯍꯥꯏ ꯀꯔꯤ ꯁꯤꯁꯤꯅ ꯃꯣꯗꯨꯕꯤ ꯃꯅꯥ ꯁꯤꯁꯦ ꯂꯣꯛ ꯀꯩꯀꯥ ꯊꯨꯡꯕꯗꯁꯨꯅꯦꯕ ꯀꯣꯠꯂꯒ ꯆꯥꯕ ꯑꯩꯈꯣꯏꯅ ꯂꯣꯛ ꯁꯤ ꯊꯨꯡꯕꯁꯨ ꯚꯤꯗꯤꯑꯣꯁꯦ ꯐꯩ ꯁꯦꯡꯅꯗꯤ ꯎꯗꯔꯦ ꯈꯔ ꯃꯐꯝꯁꯦ ꯃꯐꯝ ꯆꯥꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯏꯔꯧꯕꯤꯔꯣꯏ ꯍꯣꯕꯤ ꯇꯧꯔꯒ ꯇꯧꯋꯦ ꯄꯣꯠꯉꯩꯁꯤ ꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯥꯔꯦ ꯅꯝꯕꯅꯤ ꯎꯗꯣꯏꯅꯤꯅ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯝ ꯋꯥꯡꯅ ꯊꯝꯃꯤ ꯀꯔꯤ ꯌꯥꯗꯕꯩꯅꯤꯗꯅ ꯀꯥꯞꯊꯕꯩ ꯈꯔ ꯅꯤꯡꯍꯟꯕ ꯌꯥꯗꯕꯩ ꯅꯦꯝꯃꯒꯗꯤꯅꯦ ꯑꯃꯨꯛ ꯇꯥꯕꯅꯤ ꯀꯣꯛ ꯀꯛꯄꯩ इबानी टेबल नाइट जाना सब चाहे ꯑꯩꯅ अपन पेरू कम सारा ꯆꯥꯗꯔꯤ ꯆꯥꯕ꯭ꯔꯥ ꯑꯕꯣ खोटपा याद रे चुनोना पेरू ना मसना थैंक यू पेरू कांसू से अखोई तामोना युमदे पूरा अंबने इमाना हापीरपा ꯀꯥꯡꯁꯨꯁꯦ पेरू से हाय ने जे ꯌꯨꯝꯗꯩ ꯁꯨꯔ बहुत नहीं है कहीं आगे ना बात में बता दे ꯑꯁ ꯌꯥꯝꯃꯦ ꯕꯣꯔꯥ ꯆꯥꯛꯈ꯭ꯔꯥ अजल ꯑꯩꯗꯣ ꯌꯥꯎꯋꯤ ꯀꯥꯏꯗꯦ Đó mình nè, nó này mà thấy không không được cái trong cái ngay rung mà nó ngay rung này là mà sáng sáng lên cái tình đấy bây giờ phải ở đây umor thì na aku ya bin na aku inam mai jangan bin na pur amba โอเค เป็นก้อนสุดหรือฮาว ตัวไปดิ bin na Pero sina ano to isem mangan kaya ngarang na tingkong sa redo ga mangan si apo pa mangan si hana ikam to mulle aduga alu ga pero ka mo hapaga mo kamalle alu kang pito ga mangan nga na pero sila sa ni hai
ꯍꯥꯞꯄꯤꯌꯨ ꯍꯥꯞꯄꯤꯌꯨ ꯍꯥꯞꯇꯣꯏꯔ ꯑꯩꯁꯨ ꯆꯥꯏꯒꯦ ꯑꯗꯣ ꯆꯥꯒꯦ ꯍꯥꯏꯔꯦ ꯆꯥꯛ ꯌꯥꯎꯔꯝꯗꯦꯗꯀꯣ ꯑꯃꯨꯛ ꯀꯨꯀꯔꯗ ꯆꯥꯛ ꯌꯥꯎꯔꯝꯗ ꯑꯍꯤꯡ ꯑꯃꯨꯛ ꯊꯣꯡꯒꯠꯅ ꯆꯥꯏ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯁꯥꯖꯦꯟ ꯇꯧꯕ ꯀꯧꯕꯤꯒꯅꯨ ꯑꯍꯥꯎꯕ ꯆꯥꯔ ꯃꯅꯥ ꯃꯁꯤꯡꯁꯨ ꯆꯥꯕ ꯀꯧꯕꯤꯒꯅꯨ ꯑꯇꯦꯛ ꯑꯅꯧ ꯆꯥꯕꯤꯕ ꯍꯩꯅꯕꯤꯗ꯭ꯔꯒꯗꯤ ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯂꯒꯁꯨ ꯆꯥꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯆꯤꯅꯤ ꯌꯥꯎꯗꯅ ꯑꯗꯨꯝ ꯐꯨꯠꯂ ꯆꯥꯏ ꯍꯩꯅꯖꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯁꯨ ꯍꯩꯅꯕꯤꯗ꯭ꯔꯗꯤ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡꯗꯤ ꯉꯝꯃꯤꯉꯩ ꯆꯥꯅꯕ ꯍꯣꯠꯅꯁꯦ ꯃꯔꯨ ꯑꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯏꯔꯣꯏꯗꯕ ꯑꯩꯈꯣꯏ ꯆꯤꯡꯒꯨꯝꯕꯗꯩ ꯐꯪꯕ ꯃꯅꯥ ꯂꯩꯗꯅ ꯑꯁꯤꯟꯕ ꯃꯅꯥ ꯍꯩꯅꯥ ꯑꯁꯤꯟꯕ ꯄꯦꯔꯨꯛ ꯉꯥꯒꯤ ꯃꯔꯨ ꯃꯌꯥꯝꯁꯦ ꯉꯥ ꯆꯥꯕꯗ ꯇꯟꯁꯦ ꯃꯔꯨ ꯃꯈꯩꯁꯦ ꯈꯟꯗꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯤꯃꯤꯠꯇ ꯊꯣꯡꯉꯕꯅꯦ ꯑꯩꯗꯤ ꯑꯅꯤꯔꯛꯅꯤꯀꯣ ꯍꯥꯞꯄꯤꯁꯤ ꯃꯌꯥꯝ ꯑꯩꯅ ꯈꯔ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯃꯤꯅꯩ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯆꯥꯛ ꯂꯣꯏ ꯂꯦꯝꯅꯩ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯅꯨꯃꯤꯠꯁꯤꯅꯦ ꯍꯦꯛꯇ ꯀꯣꯟꯅꯗꯦ ꯑꯦ ꯆꯥꯛ ꯂꯦꯝꯗꯦꯀꯣ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤꯀꯣ ꯑꯩꯅ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯌꯨꯝꯗ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯗꯦ ꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯡꯍꯧ ꯉꯧꯒꯦꯔꯥ ꯑꯗꯒꯤ ꯀꯩ ꯃꯈꯜ ꯃꯈꯜ ꯇꯧꯒꯦꯔꯥ ꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯉꯥꯔꯧ ꯌꯥꯎꯗꯦ ꯑꯗꯨꯝ ꯍꯥꯏ ꯉꯥ ꯈꯔ ꯄꯥꯝꯕ ꯏꯃꯨꯡ ꯑꯣꯏꯕ ꯉꯥꯗꯤ ꯆꯠꯅ ꯊꯥꯅ ꯌꯥꯗꯦ ꯊꯥꯎ ꯌꯥꯝꯅ ꯌꯥꯎꯕ ꯉꯥꯁꯦ ꯆꯥꯕ ꯐꯩ ꯑꯣꯃꯦꯒꯥ 3 ꯌꯥꯎꯋꯦ ꯁ꯭ꯀꯤꯟ ꯕ꯭ꯔꯦꯟ ꯄꯨꯂꯞ ꯐꯩ ꯍꯧꯖꯤꯛꯀꯥꯟ ꯍꯤꯗꯥꯛ ꯀꯩꯀꯩ ꯍꯥꯞꯆꯤꯟꯈꯤꯕꯁꯦ ꯁꯤꯒꯤ ꯀꯤꯕꯩ ꯋꯥꯅꯤ ꯑꯩꯁꯨꯀꯣ ꯌꯥꯝ ꯉꯥꯡꯗꯕꯅꯤ ꯑꯗꯨꯝ ꯁꯥꯔꯤꯉꯩꯗ ꯃꯅꯨꯡꯗ ꯈꯔ ꯉꯥꯡꯕꯅꯤ ꯁꯥꯏꯕ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯩ ꯏꯁꯥꯗ ꯋꯥꯠꯄꯩ ꯅꯠꯇꯦ ꯇꯨꯝꯍꯟꯒꯦ ꯇꯧꯅꯤ ꯆꯥꯔꯒ ꯌꯥꯝ ꯆꯪꯗꯕ ꯑꯍꯥꯟꯕꯗꯕꯨꯗꯤ ꯎꯠꯆꯈꯔꯦ ꯑꯩꯈꯣꯏ ꯀꯩꯀꯩ ꯆꯥꯏꯅꯣꯗꯣ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯈꯨꯊꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯂꯞ ꯎꯕ ꯉꯝꯗꯔꯦ ꯃꯌꯥꯝ ꯃꯊꯪ ꯑꯃꯨꯛꯇꯗꯤ ꯐꯖꯅ ꯏꯕꯥꯅꯤ ꯆꯥꯐꯝꯗꯨꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅ ꯐꯥꯔꯁ ꯇꯥꯔꯦ ꯑꯗꯨꯒ ꯎꯃꯣꯔꯣꯛꯀ ꯉꯥꯡꯒ ꯃꯦꯠꯄꯁꯤꯅ ꯁꯦꯀꯦꯟ ꯇꯥꯔꯦ ꯊꯥꯔꯠꯁꯤꯗꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ ꯆꯝꯐꯨꯠꯀ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ ꯆꯝꯐꯨꯠꯀ ꯑꯅꯤꯁꯤ ꯆꯝꯐꯨꯠꯅ ꯑꯣꯏꯅ ꯊꯥꯔꯠ ꯇꯥꯍꯜꯂꯒꯦ ꯄꯦꯔꯨꯛꯁꯤ ꯈꯤꯇꯪ ꯈꯥꯕ ꯑꯃ ꯇꯧꯕꯁꯨ ꯃꯥꯗꯦ ꯍꯩꯕꯨꯗꯤ ꯍꯩꯅꯕ ꯑꯗꯨꯁꯨ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯊꯨꯝꯕꯒ ꯑꯈꯥꯕꯒ ꯄꯥꯝꯗꯕ ꯑꯇꯩ ꯃꯔꯛꯇꯤ ꯂꯩꯁꯤ ꯃꯥꯅ ꯍꯣꯠꯅꯩꯁꯦ ꯍꯥꯏꯐꯦꯠ ꯆꯥꯛ ꯑꯣꯛꯈ꯭ꯔꯕ ꯑꯣꯏꯗ ꯈꯔ ꯑꯅꯤꯔꯛ ꯍꯥꯞꯄꯒ ꯑꯃꯨꯛꯀ ꯆꯥꯁꯤꯜꯂꯗꯤ ꯑꯩꯗꯤ ꯐꯤꯕꯝ ꯇꯥꯔꯔꯣꯏ ꯊꯟꯗ꯭ꯔꯤꯉꯩ ꯆꯥꯔꯁꯨ ꯍꯛꯆꯥꯡ ꯐꯔꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯨꯛ ꯊꯟꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯆꯥꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯁꯪ ꯑꯃꯥꯟ ꯃꯅꯥ ꯃꯁꯤꯡ ꯆꯝꯐꯨꯠꯀꯨꯝꯕ ꯑꯁꯤꯒꯨꯝꯕꯅ ꯊꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯆꯥꯛꯇꯤ ꯈꯖꯤꯛ ꯈꯖꯤꯛꯇ ꯆꯥꯕꯤꯌꯨ ꯑꯗꯣ ꯅꯣꯡꯃ ꯆꯥꯒꯗꯧꯕ ꯆꯥꯛꯇꯨꯅ 4-5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯤꯔꯒ ꯈꯔ ꯈꯔꯗꯪ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯣꯏ ꯈꯔ ꯈꯔꯗꯪ ꯇꯧꯔꯒ ꯆꯥꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ
ꯍꯛꯆꯥꯡꯗ ꯐꯖꯅ ꯇꯨꯝꯕ ꯉꯝꯃꯦ ꯑꯗꯨꯒ ꯅꯣꯏꯈꯠꯄꯁꯨ ꯌꯥꯝꯅ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯑꯍꯥꯎꯕꯗꯤ ꯆꯥ ꯄꯥꯝꯖꯩ ꯑꯗꯨꯅ ꯌꯥꯝ ꯅꯣꯏꯒꯟꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯗꯥꯏꯇꯤꯁꯤꯌꯥꯟꯉꯩꯗ ꯑꯩꯈꯣꯏ ꯍꯪꯖꯩ ꯑꯗꯨꯗ ꯃꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅꯕꯨꯗꯤ ꯈꯪꯅꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯁꯥ ꯃꯎ ꯐꯕꯩ ꯀꯩꯀꯩ ꯂꯣꯏ ꯈꯟꯅꯔꯝꯃꯅꯤ ꯃꯣꯔꯣꯛ ꯃꯦꯠꯄꯩ ꯎꯃꯣꯔꯣꯛ ꯑꯃ ꯆꯥꯁꯤꯜꯂꯨ ꯎꯪꯉꯦ ꯑꯗꯨꯗꯤ ꯂꯥꯁꯤꯒꯤ ꯉꯥ ꯃꯇꯨꯝꯁꯦ ꯑꯩ ꯆꯥꯁꯤꯟꯈ꯭ꯔꯒꯦ ꯃꯇꯨꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯔꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯃꯥꯏꯗꯤ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩ ꯐꯅꯌꯥꯝ ꯆꯥꯒꯦꯗ ꯉꯔꯥꯡ ꯅꯨꯃꯤꯠꯁꯤꯡ ꯇꯧꯗꯔꯦ ꯍꯣꯕꯤ ꯍꯣꯕꯤ ꯇꯧꯕꯅꯤ ꯐꯅꯌꯥꯝ ꯍꯥꯎꯔꯦꯅꯦ ꯉꯁꯤ ꯉꯥ ꯊꯣꯡꯕꯁꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯉꯁꯤ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯆꯕꯁꯤ ꯊꯣꯡꯕ ꯃꯩ ꯗꯥꯎ ꯌꯥꯎꯕꯗ ꯂꯣꯏ ꯍꯥꯎꯔꯤꯀꯣ ꯗꯥꯎ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯣꯡꯕꯅꯤ ꯈꯔ ꯑꯗꯨꯝ ꯍꯩꯕꯅꯤ ꯗꯥꯎ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯥꯎꯇꯕ ꯋꯥꯔꯤꯗꯣ ꯊꯥꯒꯠꯂꯣ ꯃꯌꯥꯝ ꯃꯣꯔꯣꯛꯁꯨ ꯆꯥꯁꯤꯜꯂꯨꯔꯦ ꯆꯝꯐꯨꯠꯁꯨ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯑꯩ ꯑꯃꯨꯛ ꯍꯥꯎꯋꯦ ꯑꯁ ꯃꯣꯔꯣꯛ ꯁꯥꯕ ꯆꯝꯐꯨꯠ ꯃꯍꯤ ꯊꯛꯄꯁꯤꯗꯤ ꯏꯁꯄꯨꯟꯁꯨ ꯂꯧꯊꯣꯛꯇꯔꯦ ꯅꯍꯥꯟ ꯆꯥꯔꯦ ꯈꯨꯠꯇꯤ ꯂꯣꯏ ꯑꯅꯤꯃꯛ ꯁꯤꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯝꯐꯨꯠꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯝꯐꯨꯠꯁꯨ ꯂꯣꯏꯔꯦ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯑꯩꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯄꯨꯛꯁꯨ ꯊꯜꯂꯦ ꯑꯗꯨꯕꯨ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯍꯩ ꯑꯃꯨꯛ ꯆꯥꯖꯒꯅꯤ ꯀꯩꯝ ꯂꯦꯝꯗ꯭ꯔꯦ ꯉꯥ ꯊꯣꯡꯕꯁꯤ ꯃꯅꯤꯡꯗ ꯃꯩ ꯈꯤꯇꯪ ꯌꯥꯎꯔꯤ ꯉꯥꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯦꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛ ꯀꯥꯡꯁꯨꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯃꯦꯠꯄꯁꯨ ꯌꯥꯎꯕꯅꯤꯅ ꯃꯣꯔꯣꯛ ꯑꯅꯤ ꯌꯥꯎꯕꯒꯤ ꯃꯣꯔꯣꯛ ꯑꯅꯤ ꯌꯥꯎꯕꯩ ꯆꯥꯕ ꯂꯣꯏꯁꯤꯟ ꯉꯝꯗꯔꯦ ꯑꯇꯩꯗꯤ ꯁꯤꯠꯂꯝꯈ꯭ꯔꯦ ꯑꯇꯩꯗꯤ ꯄꯨꯡ ꯅꯪꯕꯩ ꯆꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛꯆꯥꯗꯣ ꯀꯔꯤ ꯑꯃꯨꯛ ꯆꯥꯗꯧꯔꯤ ꯀꯤꯍꯣꯝ ꯆꯥꯖꯔꯅꯤ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯅꯦ ꯁꯧꯒ꯭ꯔꯤ ꯃꯄꯥꯟꯗꯣ ꯀꯪꯍꯟꯕꯩ ꯃꯐꯣꯟ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯅꯦ ꯁꯧꯍꯜꯂꯒ ꯈꯣꯏ ꯍꯥꯞꯄꯒ ꯊꯛꯆꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯄꯨꯂꯞ ꯈꯥꯂꯤ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯌꯦꯡꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯑꯃꯗꯤ ꯆꯥꯍꯟꯅꯤꯡꯕꯁꯨ ꯍꯥꯏꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗ ꯅꯝꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯂꯞ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯕꯥꯏ ꯑꯩ ꯑꯗꯨꯝ ꯇꯧꯔꯦ